Ojana yamna sauna akoigi Manipurgi ima leibaksigidamagta ngangbibikeba wafhamda ojagi oiba wakhalondadi praja miyamgidamagtani haina khallagasu aikoigi oiba mota ojagi wafhamduda aikoina khajitang haijaningmase ojagi popularity tananaba ojagi mamal wangkhatnaba wahai oina aikoina khalle haukiba tangama July gi tang 1 da aikoi houjik chathariba parliament gi session da aikoigi handak nauna Manipur gi asa kaya ga loinana aikoigi Manipur gi praja miyamna yamna thajaba amaga loinana arang wai star amani haina thagatkhiba Manipur gi honorable MP inergi MP siri mingona panjarabada oja Akoijam Bimol na aikoigi Parliamentta Thmkhiba wafam dugi matangda aikoigi women committee go wafam khajitang oja gi da suggestion tawboina ai fongdoksabani haibadi ojana aikoigi yamna kanna yamna sauna aikoigi Manipurgi ima leibaksigidamagta ngangbibikeba wafhamda ojagi oiba wakhalondadi praja miyamgidamagtani haina khallagasu aikoigi oiba mota ojagi wafhamduda aikoina khajitang haijaningmase ojagi popularity tananaba ojagi mamal wangkhatnaba wahai oina aikoina khajitang khalle karigino harganda oja hauji tawriba lalase aikoi ojana su haibigre tha 13 chupna aikoi lalase changsilakle karidagi horkhibano lalase karidagi horkhi aikoigi Manipur ima leiba asida aikoigi leijaramba indigenous people aikoigi mahorondagi aikoi leiminaraba jati bijati khaidana leiminaraba ima leiba Manipur asida leijariba aikoi indigenous people singase sigi mayokta aikoigi cookie narco terrorism immigrant migrant singna aikoida chathak popi thajilakpa amadi drugs war on drugs haina aikoigi drugs da golden triangle wena chathak leba sigumraba aikoigi mathong huktaba aikoigi micham miyam mafam marang khangdana hatpa tuppa amadi loinana aikoigi mayum leihandaba koi tan thorakpa moreda susanpurda cookie singna namna taba jaga singdagi aikoigi indigenous people koi maitei sing maru oina tana hatpa mi hat mi pun chathraklaba asigumlaba lalase karidagi horkhibano haibado madugi solution lama hauji oiba potse lalase haughre aikoi Manipurgi panglaba praja ama oina aikoi nupi ama oina aikoi su loina lalase haughre hauji yamna kanna thengnari aikoi wari habase aikoi loina khangaba wafam amane adubu matau karamna masigi solution porakadage haiba wafam do ojana parliament khajitang phongdok piramabadi citizen lama oina aikoi su khajitang hena nungairamgadabani sigi maramdi hauji aikoigi Manipur aikoisi NRC chatna halo amadi free movement regime aikoigi borders fencing tawbiu aikoigi free movement regime akoi chathok chasinje aikoigi mitop miyan cha singje aikoi mafam khangdana changkhlakpa sigumba thabak singase thingbiba amadi aikoida leiriba hauji oiriba lalasina sooliba cookie singna aikoida chathekliba sigumlaba mihat nipulase tonbiu amadi karigidamakta cookie singi suuse maram chadana cookie gi suuse inda gamenga toraga aikoigi Manipur gamenga 2005 amadi 2008 ta koi thamamlibano su thambase maram chabra chadabra karigi su thamibano su si lokthokpiu amadi cookie any cookie religion da cookie jati da leiba bipum khunimakta phangpham thoktaba SD koi scheduled tribe se makhoi da karigi dongta phanghalibano mase cookie sindagi lokthokpiu amadi cookie singda ahenba kahenba force pisandana makhoi da leiriba makhoi gi thauna lingjelase muthat kadabani maram de makhoi se akhoi gi indigenous people natte indigenous people haraganda aikoigi leiramiba nagagi isininaw sing amadi aikoigi maitei gi pangalgi isininaw singda amadi maitei singda aikoi hauji leiriba population sida aikoi 2000 aikoigi 11 haibadi chahi 10 leiraga iriba census ki record ta amadi chahi manga leiraga pangthokliba Indian constitution piba adugumnaba election la sida aikoigi missing hengatraga cookie jati singdadi karigi damakta 50 to 75% bhogo yongna makhoi gi missing je ising isaugum zara hingalliba gi maram je karigi no makhoi di kamaina changai karmaina tanthoki gani masigi solution je khoi kamaina porkani haibo phamse oja thamanjani bani adubo mase aikoi kamaina toroga solution porkadage haibisida aikoina makhata na haijaning base kayino haraganda aikoi gi hauji Manipur gi honorable CM oina Panbiriba Manipur Chief Minister Ikai Khumnajariba Siri Nongthomam Biren Siri Biren Singana Lairiba Manipur da Kaisilakliba Manipur gi demographic system loinana in khoi deforestation khoi gi forest kokthorpa na maram wargana uwa
yanthakhiba maru kokthongiba sina maram organa ngasimak Manipur da thengnariba ising isau gi samasya mase Manipur da amukta da toromdaba history da ahan boina handaki ising isau se toina thukcheleba asigumlaba maram kaya se future gi vision yamna sangna uraganda Manipur gi chief minister na mamang da ka khiba koigi elected ogiba singna leibak ngakliba se karama mongna ngakpiramano haibagi wakhalon duga loinana leibak ngaknaba thagi elected singna kari karam haina akoigi Manipur gi boundary sida kari tawrige kamain tawrige habigi wakhalol do machet amda paramdeba kari gino habigi wakhalol ma loinana 2013 da ma tweet amada hangrabo hang kamain tawrga makhoi kuki sing lakhi kamain tawrga su thamakhi kari gidamakta sadar hill semami bano haibu wafam singaje hangduna lakhi wafam loinana akoigi sakar asina laaba matamda akoi Manipur se amuktang kalhodagadi akoi maitei natraga indigenous people singse mutkhagani kuki narco terrorism na akoi bu namtaduna thamaganda akoi mamangai da history da thokhiba sahi taret khuntak pad maina akoi iramdam se thadoktura chen batara agani haiba maki yamna sangna uba vision dugi makhada ngasi iramdam se poppy cultivation muthatpa waron drug changsiluba loinana akoi gi forest singda maru kokthorpa u wagi akoi gi leiriba mafam singa se akoi gi environment changes laiba climate change laiba mayam se koknamagi damakta tawrubadagi ngasi war se tholokhibane asigumna tholokhiba war se karmaina solution porkani haiba taragadi kuki singda akoi gi indigenous people kanjanaba akoi gi NRC chanhan batai FMR lokthok batai loinana akoi gi border fencing taw batai ST kuki singdagi ST lokthok batai aduga madu singdu loina loiram matungda kuki gi su lokthok batai maduga matam maduda akoi gi naga isinina loinana maitei panghali isinina maitei kuki oraga su indigenous ke wakhan khanba akoi punamak hingminnabada Manipur se jati kyana pullaga semba history leijaba adugumlaba ipai pusingi matamdagi sahi lising ani hena history thamamba culture da sports da amadi akoi gi malem gi thakta akoi se asuki matik wangba adugumlaba piklabsu pikna awang nung poklamdamda Bharat ki awang nung poklamdamda akoi gi nganjaba adugumlaba Manipur se hauji mai kanna sae sakliba mai se matau kramna muthatkani haina honorable chief minister honabiriba sida akoi gi mitei akoi gi leiriba akoi gi purop sengna haraganda Manipur da pokiba maitei akoi gi honorable chief minister se maitei machani maitei akoina akoi gi leinariba mafam khudimактagi bire lokthokro chief minister sem to gadi yarani haise kuki sing tan demand su sem lokthoo sem birena akoi smana war akoi gi tawri thabak se thing mane ma leitragadi thingaroi akoi gi ini gi kha tamba yarani habo khalon da mana silaga akoi na kari gi damakta sem minister biren bo mafam dagi lokthoo haibano habase praja myam akoi punna gyan taminaba matam do oire hana ayaki wakhanda khanjai akoi women wing gi site gi khanjari base kari no haraganda Manipur gi honorable chief minister lokthokhraganda akoi gi solution se lakadoribra shanti porkadoribra matau krana shanti porkani habigi wari do chief minister da ngasi akoi iramdam irei pak Manipur se mai hauna sai base tha tara mari surukle tha tara mari suruklaba asigumla akoi gi lan pham masida akoi tha tara mari gi mai se mun anaba karam haina toraganda mai